Modi September 10 Soidana Laklagani, Governor BJP ki MLA sing unaduna PM ki khongsat mai pakna ba khanakri. Prime Minister Narendra Modi pung khara ki khongsat September 10 Manipur Soidana Laklagani. Mak Laklagani haipa wapamasi BJP Manipur State Unit Party ki High Command sing ayib sirol ama tharaktuna khanghallakle haina unit sigi Vice President Singangbam Sidandana Pauksi sita phungdurakli. Prime Minister ki Manipur ki khongsada si mangoina nga se Governor Ajay Kumar Balana BJP ki MLA sing amasum BJP ki State Unit ki President A Sada kaudun wari sanakri wari sanabadu da su Prime Minister Narendra Modi Manipur lakani haiba confirm toki ma ki khongsada si Churachandpur su pung ama laigani duga Imphal su pung ama khak laigani hari yamna tenba matam oibana miyam gu unabagi natragana BJP ki legislature sing unabagi wafam ama phawba yawri dawri PM ki khongsat asibu mapung phana ba masum miyam tilana na ba governor na party asigi lusing sing da phongtok lamgani haina thajanari governor na MLA sing unakhibadu popular government ma siam na ba wapam aduga kari sumari lenati sumnatagi governor ki khongsat asi mai pakhana na ba kari toksigi haiba khanabani Governor gu unabadu da Manipur Legislative Assembly ki Speaker T.A. Han ki Minister Nongthomam Beren Thongju SC ki MLA Thongam Bisorjina Singba MLA sing yaukhi Prime Minister Tha si Tarahundoi da Manipur da lakadoriba si ahanbada Mizoram tuan project mayam ama urek yum tamlaba amsum mafamdu da civic reception pangthok lambaga Churachandpur da hana thungani mafamadu da supung Amarom tamak laigani duga Imphal da amuk laklaga kanglagi miyam tinba thoram amada wangangani thoram pangthokpam adumakta da project ni pak urek yum tamgani duga tara henbana sangaduna miyam da sindaramgani madugi matung tarakpada Prime Minister Narendra Modi Assam ki damak Imphal thadokhi gani hari thajabi aba mafam digi phangba pauna hai Prime Minister ki khongsat asigi yenglaga Imphal city makhe semba hokre mafam kyara Prime Minister okpagi hojang sananaba thabak pekhetre lambi ki mataida bureaucrat sing khanana ba thabaksu pekhetre miyamna mak okpa yana ba gi damak Manipur gi wangmadagi nekpa miyoi kaya laktuna kangla manung da mitinna ba hol sangbat sagat pigi thabak khumang soksuna pekhali sang adu da miyoi lising taraga manga digi tadana thilana ba thorang tawri duga Churachandpur gi miyoi lising nipan tin ba sanna ba semga sagat pigi thabak ayam ba lusingkhre Manipur lenga ki employee singsu PM gi khongsat asigi yenglaga September 10 phawok suti lobu thingkhrabani security force na sunamit khudingi tracking checking yam kan Kansina Sataba Houkhre, Pamdaba Taudoxing to own the operation Satari, Prime Minister ki Kongsada Manipur Tukliba Kangluk Iranga Sigi, Mamai Tarakpada Wina Tokpana, Tampakilam the Maku, Harautiam, Oglagadram, Adumapu, Matam Sangna Panduna Laklaba Kuki, UZ Group Singi, suspension of Operation Handakta, Kuyak Pinadun Sai Emma Sanahan Kiva, Lakiva Shima, Kuki Shingi, the Yamna no eyes of Hybrid Oigatori. Upon Basaktam Nakadavani have a wapam, Constitution the Yaudi, Arun Kipgen. Manipur ki apun basaktam ngakadabani haiba wapam Indian Constitution yaudi haina Kuki militants sing apun balup ama oiriba United People's Front UPF ki spokesperson Arun Kipgena India Today the people interview ma phongdokre mangna haki handak the center ka khuyak pinakiba suspension of operations through agreement legislature yawa union territory ama Indian Constitution ki makar semna ki political dialogue tawna ba yamna maru oiba clause ama hapsili Akaknaba matamgi manungda political dialogue sataduna Indian Constitution ki makhara legislature yawba union territory ama semna bi thorang lokalagani September mari da kuyak pinakhipa agreement aduna mamangna satnaramba agreement adu ki mhutsile kumja english ngani gani pana kuyak pinakhipa agreement da Manipur ki apunba saktam ngakpi ki wafam yawrabasu handakta nongno kuyak pinakhipa agreement adu dati wafam asi yawdi punama asi ki matakta Manipur ki territorial integrity kai handana thamgada bani haiba wafam Indian Constitution yaudi haina sumana phongtoki kumja english ngani gani pana khuyak pinakhiba agreement of Manipur gi territorial integrity ga mari laina pa clause ama yahon khiba du khwaidigi sawa asoibani haina palladuna makna ki handakta nawno khuyak pinakhiba agreement mamangi asoibadu sumthokle UPF amasung Kuki National Organization KNO gi maru oiba panamdi Tokhaiba administration ama lehna bagi matangna political goeba waroisan ama purakpaduni atopa puruki miyoi singna akan mamona yaningdaba phungtoklabasu Ministry of Home Affairs na misang mikhai naidaba thorama lokhalakli puning thawatningai neki so agreement kuyak pinakraba militant sing kulai thadokpigi matangna maknaiki kumja english ngani gani pana ahanbo oina su agreement kuyak pinakhiba matamda kedar singna kulai sanida tawkiba laiti
designated camps khulai puna thamjinkhibani security gi oiba maram kharadigi tangai phadana khulai khara thamawbani Balance Volunteer Coordination Committee na handaki agreement adu yaningdaba phongdorakpagi matangda mangnaki wapam asi imung manunggi oiba maramna laibak miyamda hiram asiga mari leinaba wapam phongdokpa mathau tade Modi lakpada utnanaba Kuki singna ku miyam sari Prime Minister Narendra Modi Churachandpur lakpada Meitei singna makoibu otpire hatpire haiba utnanaba ahangba ku miyam ama saduna thillaga thangadori mafam adurigi phangba pauna yamlaba ku sing paring sana thamnana ba hauja haujimak yamna kana ku semba saba masum masu amuba sangmana singba sathari asiguma makhalgi ku sing asi sakhangdaba kharana handakta amuk huran khibigi wathuk oigrabani tungna mangkhre herama ku sing adu amuk phanglakhibani saurana ku samagi matakta saraga PM Narendra Modi gi miyeng chingchinna ba masu Manipur gi tokhai taraga union territory ama sembiu haiba demand taunana ba thorangli Lai Ingkol gi Eviction yengsinana ba Union Minister Ramdas na Governor takshinkhri Manipur lengang na Capital Project ki makhada sakwa thorang ki thabok paikhanana bani haiduna Lai Ingkol laidiba miyam punamangna hongdok hinana ba khangalaki ba wapam adu minung sigi miyang nati haiduna akan ma khongjang changsinduna laklingai gi Union Minister of State Ramdas na Manipur ki Governor da watho asi yengsinana ba takshinkhre Lai Ingkol laidiba miyam eviction tawguni haibigi laidiba watho asiga madi lainana Republican Party of India athawaligi National Secretary Meso Thanawjam gi khuthang da Lai Ingkol kan malumna memorandum ama pisinki memorandum adu phanglaba tungda miyam gi awabadu yengsinana ba Governor da Union Minister Ramdas taksilakpani hairi Lai Ingkol kan baluki President Anil Maimom na kuyek pi duna pisinki ba memorandum adu da Lai Ingkol da laidiba miyam asi kadaidigi kamdon lairakhiba no lenga na kamdon thamlakhiba miyam asigi phangpham tokpa hak sing pumba pali panma yabde Lai Ingkol laidiba miyam hongdokhina ba lenga na mangjongna lampi ba laikhrabani adubu mafam adu laidiba miyam na lenga na piriba mafam adu da makhoi satloi mafam sida shirabu sini haina protest tawduna laidi Hornbill TV gi paumi nongmaina kaplambada sienaba sing phagadabani Hornbill TV gi journalist Deep Saikia nongmaina kape gi thautok ka mari lenana mapung phaba investigation sa thabaga loinana sienaba miyoi sing phagadabani haina Naga Journalist Union Manipur NJUM na phongdorakli Union asina thadorakpa chirolamana hai Deep Saikia bu nongmaina kaplambagi matangda NJUM gi fact finding ama semduna thigatpada nomai kaplam liba miyedu Fuba Kuman Beles tagi hausingna senapati de leiba Rabaini Ramai Saikunga Turukna haba khangli ma yoy ohumna saba fact finding team ama semduna thaudo odugi matang thigatpada yargana kapani haba khangli nomai kaplam liba Ramai bu police custody de unaduna wari sanabaga loinana sokpadigi Guwahati layeng liba Saikia ga su telephone wari sanakhi fact finding team na kumna thigatpada khanglakpa matung ina numit aduda Ramai na thaudok thokhomda atamnana Saikia ra nomai kapkhibanati Nong chubaga loinana laichil nong phai thangma maramna thadok thopamda Saikia lei haiba khangkidi adu mainamak thaudo asigi matangda mapung phana thigalaga mara leibasing book tawgadaban hairi KNO ki lusingbagi yomda petrol bomb langsilamli Ministry of Home Affairs ki mute kangbu amag handakta New Delhi da unaduna suspension of operations su sahi ama sangdokpagi khanna nainabada yawkhiba Kuki National Organization gi lusingba amagi Churachandpur da leiba yumda sakangdaba singna ngarang numidang petrol bomb langsindun attack toramli police tagi phangba paun hai sakangdaba mi ekhrana petrol bomb langsindun attack toramli yumado khengthang allies kalbin hatlangini amasum tanpham adu mahakti yum adu laikhidi thaudo adu tha sigi manga gi numidang pung 10 makhai tarakpada thokibani Churachandpur police station konba Doskar Road leiba yum adu petrol bomb langsinbagi thaudo adu miyu emata aso apan nangkidi amasum yum adu su sokidi ari Kuki jau singna free moment athingba pi bahai bisi miyamu tapna genocide tawbani sujata National Highway 2 Impal Dimapur lambi asi free moment ohengadabani haina awang sakmai kanba nupi lup amasum imagi mairana People's Progressive Alliance Manipur gi support ka loinana sakmai bazar satraki bu wakat mi phamasiga thana nami humni sujingkhre Khongjang asida nupi sahum henmana sarugyakhi Khongjang aduga mari lainana imagi mairagi convener sujatana phongdokhibada Kuki khulai paibisingna Impal Dimapur lambi da Meitei sing satok sin tawbura athingba thamlibasi Meitei singbu tapna genocide tawbigi thawni hairiba thawong asi yaningde center amasum state government gi maikeidigi miyam gi lifeline oiriba lambi asida
Meitei yauna community khudimak free movement taholagani haibagi thajaba pidriba phawba khongjang asi makhatana satakigani Ministry of Home Affairs amasu Kuki su militant singa handak nauna su agreement sign tawna khrabasu hauju phaw Imphal Dimapur lambi Meitei sing free oina satpa yadri thawong asi human right violation tawbani amaramda Prime Minister Narendra Modi gi Imphal khongsat asi hidden agenda amag loinana lakadoribra haibagi nungnang ningai oi Prime Minister ki Manipur khongsat asi ki manungda Manipur ki territorial integrity asi hiram amatada akaiba piroi haibagi thajabadu pigadabani haina phungdokhi Panbayabadi Sekmai Bazar da Satakhiba Wakat Khongjang aduda su abrogate tawgadabani terrorism ki thawong sing khudak ta lepgadabani Kuki militants na national highway da lut tawgi thawong lepgadabani national highway hangdok tuna free da satoksin taw haibis aikoi gi right ni paktak mi ha lepu proxy war lepu haina thawa placard sing sijanakhi Meitei ST list da sannawi gi phire puna lawminana ba warep lawkhri Mathang sai English singani ga kun ga taruk ta India ki state singda census tawgado riba sigi mangoinana aikoi gi lamdam asida logi wangna sangsilakpa mitop sing khandok tuna masagi maramda halankho masing yamjadraba Meitei singbu masa kanjanaba constitution gi ngaklopiyu Meitei singbu athuba da ST list ta restore taw haibe hiram asida top awang lekai da ngasi miyam puna khana nainabagi campaign ama pangthokre haina MMTU na thadorakpa chirolaman haidi MMTU gi secretary organization takhilambam Puran Meitei na thadorakhiba chirol asina makhata na haidi bana sathariba campaign asi MMTU arambai Tengol village volunteer amasum UFO na lekai lekai de satharakpa campaign gi sargom oina nga September 3 numaiju numik ayuk pung 9 gi pangtokhi sathariba campaign adu da hauji Manipur Bangladesh amasu Myanmar dagi logi wangda sangsilakpa yellow missing da pirakliba saitheng gi maramda hena nainakhi loinana ST list ta sanpham thoklaba Meitei singbu ngasi phawba ST list ta yohon mangamdana leiriba sigi matangda mifam aduna khannaba yauna mifam aduna Manipur gi mitop khandokpa yauna Meitei sing ST list ta sannabagi matang miyam puna leminakhi kani haina apun mogorep lakthukle hari Lamphel da leiba RD wing amadi Lilong the International Day of Clean Air for Blue Sky gi tharam pangthokre National Program on Climate Change and Human Health National Health Mission amadi Directorate of Health Services na punasinduna International Day of Clean Air for Blue Sky gi tharam Lamphel da leiba State Family Welfare Training Center RD Ring Complex ki lecturer hall ani da pangthokre Racing for Air haiba Hiramna pangtokpa thoram aduda Laingak ki Family Welfare Services ki Director Dr. N. Hemanta Kumar Health Services ki Director Dr. Sambo Gonmay amadi Additional Director Dr. N. Binos Saryaki thoram ga mari ledina Family Welfare Services ki Director Dr. N. Hemanta Kumar na hai sengdaba amadi urful waiful yaw nungshitpu aikoina sor honjinbada makhal kya gi laina pohali adumapu Fatti khanglobusu nungsit nungsa sengna thamgani haibasidi aikoi khwaina khanbagi sangdi yamna wali air pollution thokandaba haibasi aikoi khudingmaki thaudangni lakadaba sei kya amadi tungi mirol singidama air pollution thokandanaba amadi akoibigi khal ke handana thamna bokhona saiki amaromda thauramasi National Program on Climate Change and Human Health ki makhada District Health Society thawal na sinduna Lilong da leiba Lilong Higher Secondary Madrasa da supangthoki Racing for Air Every Breath Matters haiba theme na pangthokiba thoram adu saruk yakiba CMO Thawal Dr. Y Nokul na hibada aikoi gi tungi mirol gi khallaga ngasi aikoi na malem gi sabagi sa hengalakliba amadi akoi bi gi khal ke halakliba kaya thingla amadi asumba maike de sangsilasi yungi imung manungi thabak thoram masa masu singdigi horaga asauba industry tawbada phawbada seasonary ba polam kya na malem masida polum ohenduna global warming tholi Public transport sizinabagi thabak mahut lanai gari ka hena sizinarakpa air conditioner refrigerator yamna sizinaba amas plastic ki polam sing toina mai thaba brick farm amadi ata industry degi tholakpa maikhu umang kokthokpa kya sina ising nungsit singandana gi maram oirakli National Program on Climate Change and Human Health ki makhara tuan thabak thoram sing pekhalakwa miyanu sarugya biyo amadi mating pangbiyo ki Lalhauba amadi cybercrime de sienaba miyeni security force ki kangbuna forkhri security force ki kangbuna tuan mafam singna satakhiba search operation lalhauba ani amadi
Cyber crime sienaba miyoni fagale haidi police ki paunhai ngarang security force kangbuna Thaubal district hospital manak tigi lahulup KCP PWG gi lanmi ama fagale haidi fagalaba mi eduna wangjing awang lekai digi Hodam Bikram Singha Elias Amuba Elias Punsiba Elias Tom Thinse kunthra mari kawi mangon digi two wheeler Paigo Vespa mobile ama sim ama fagale heri matamikan kanaduna pripa ki lalmi ama sumasa gi mayum degi phare heri pharaba mi eduna wangoi PS ki manungsan ba haurei bi awang lekai digi sarungbam body singa se kunthra gatre kawi mangon degi mobile phone ama fagatki pharaba mi animak miyam degi namduna sel khongat pada siena ba mi singak tene heri sera sida thas ki manga do cyber crime police station kamuna tuan tuan mi singi mingda moel bank accounts hangdolaga arana thabak chataba cyber criminal name is fogale hadi pharaba singamari Thaubal wang mataba sorok makhadi ki yengkhom ongbi Rasheshuri laimase kunthra ko makhoi ani dagi su mobile phone ahum amadi mari leinaba che sang khara su fogale hadi sanaroi kunthra na saruk yadro nom yoeba Asmita Khelo India Women's Weightlifting City League 2025-26 pangthokri Manipur Weightlifting Association sinduna tagyal pat leiba Sai NCOE gi indoor stadium ni Imphal West district ki tuan ba weight category ni pan nupa amadi nupi sanaroi kunthra na saru yadana nomigyoeba Asmita Khelo India Women's Weightlifting City League 2025-26 pangthokre Weightlifting City League hogdokpi thoram aduda Department of Youth Affairs and Sport ki Director Dr. Mayengbam Bekto amadi Manipur Olympic Association ki Vice President Marangthem Rasandra na mathangshina athoiba mithunglen oine saruk yaki thauramga mari lainana athoiba mithunglen oikiba YAS ki Director Dr. Mayengba Bekto na haikibada Asmita masana si maru oina Khelo India gi scheme makhara pangthokba masana mani sana khona babu pamjari mama pa oibising angang singi sahi si semdok semjin yariba makai tawbidana basu maun apple tokenesu pawks ta makhatari ado tentana sumna memna thamjage haujukuina di mem pawks mata sa lusinjarage amasu makhata ba no update mem puna ngamina sena channel siki mekedi ki mang phamda makhata na thamjari makhata ba no update mem puna ngamina si